Good morning. Ngasigi ko card message yung minarase ngasi lebaw po numit ko lebaw po numit se ahambada number se ko number se 69 lere aduga kalada na angang bagumba kay gumba dumai sinabibi ay ko aduga aman amu ay na chak thongbada kay no masum hapon have se red color gi chan chaba yaba pot kumba chingchu matam da hapi bai ko hade khamin sen bani khangde machet na makitang ka agani khangde na traga beetroot ora sai ko adumba pot kumba hadi gajar has ne ko gajar su khatang ngang tak toba gajar sum leina ko adumba ora sai ko ado hambada khoi card ki message yeng minarase aduga timing afaba sai pe yeng minarase ko ngasi gi na timing afaba kai kai lege habado adu dum su yeng minarase ko ado nungti gi lokthok ko dumai na hadi card ahum khatang se lokthok se ko hadi 3 cards khatang lokthok se card number 1 card number 2 and card number 3 ko ado ahamba card se da leire ani shuba card se da leire aduga ahum suba card se leire ko sidagi amma khanbirase ko ahamba se kansira ani shuba kansira natraga ahum suba kansira habado ado sida khoi gi card ahum leire ko ahamba se khansira ani shuba khansira natraga ahum suba khansira ko ahamba khanba ngai gi ngase ko ahamba khanba ngai gi na karamba energies la ke do ahamba gi se ko yam phana la ko ngasi gi na hara ka di positive oi bodo yamna haidi aina hona zargi ba aina tawri ba ko liba mayam do gi result reward kumba phangba khotpa maina ko sida lai se khoi gi kai haini aina kai no ma pot ama tawgi ba matam da hai tare ko adugi kai ha kamaina hai do no hai kanda haidi result reward hai ba gi atra di fruitful over result gumba lakpado hai tare ko sida laise aina hona jargi ba thabak tu gi mahi phangba main taro ko sisina akhoi gi ahamba card ki lakpa gi oina message oire ko sida aduga number 2 khanba ngi su yeng minarase ko number 2 sina mu haidi anoba opportunities gumba la o haina pire ko haidi pau nuwai ba ni khangde ama ni khangde anoba thaba inkhang ni khangde ko adu ishagi ona su yamna positive oigani ko ngasi se haidi positivity ama ga loina na thabak tobiyo ko sisina koi gi second card ki message lere ko aduga last card ko haidi third khanba ngai gi oina hairaga ti sida leise haidi hona ga taba matam ne hase hona biyo phajana ko aina hona riba aina tawriba thaba inkhang do adugi result reward soidana lakani ko haidi tap pa yai ko khara aina pame poto targa su tappa ga so ai hona ba lep taba person ama oibani na aingonda pot mayam do haidi phana do maina gumba lakpa hai tar ko silaise ko aduduna sida leire akhoi gi kaino se ko card ki message se aduga timing so haipe ding minara se ko mayam ngasi gi na haidi timing se afaba ke ke lege habado ado matam se ko ayuk ki pung 30 ka minute yang khai mari dagi na pung ama ga minute ama phaung lere ko adagi mu ani ga minute ni pum doi dena pung mari ga minute kun manga phaung lere ko se nungda wairam gi ni ko aduga nungdang gi na 3 ka minute kun manga dagi na nipan ga minute ni pum doi phaung lere aduga nungdang atheng bagi na pung 10 ga minute ama dagi na ahing nong yagi pung amaga minute yang khai mari phaum le ko sisina khoi gi ngasi gi oina afaba timing ko adu sedlaire khoi gi daily card message se ma'am thank you